ngarang nungdang phongkiba paunikhol pausedagi maruiba pau khangatjaraga miyamna kholo tamjage Kuki militant singna Chingthak tampak tamna bom kapthanaba sem saduna lay Imphal East District ki thana popi sabu khokhuno amadi sana sabi maitai khol singda Kuki militant singna landanaba sem sabagi phibam mafam adugi khunja singna drolgi footage ta uba phangre hari hiramasi ki matangna pause asina phangba paugi matung ina Maikai adongi khunja singna drone sizinaduna manangna paching singda yingsimbagi thabak chachaba matamda thana popi ki maning thabak chingsangi saruk singda Kuki khulai paiba singna Tunga-tunga mafam ahumda bunker saduna leibaga loinana bom kapnaba khulaising khinduna thambagi footage uba phangkibani hairi paw asina makha tana hai mafam asida Kuki khulai paiba miyoi jangkhai hena leiba uba phangki maram aduna matam ama hektada Kuki singna ekte chatharopa yabagi fibam leibana khunja singsu jaksana leiri hairi amaramda hantak hariba khulsing asida lengaki maikaidagi state amadi central forcing thamlakpana Kuki singna landawa ngamdabani Adubu mafam asida aheba security forcing jangsinduna Kuki khulai paiba singna leiriba mafam sing asidagi tanthokhrabadi hariba khulsing asida khunja singna hanjinduna leiba ngangani amadi thoanindaba thodok thokloi haina khunja singna phongdorakli maram aduna Manipur lengaki maikaidagi khunja singge apamba asi athuba matamna thabak oina othokpinaba lengaki pukning chingchilakli makha asina kangla paudagi amulokhatjaraga miyamda khulu tamjige MPDF ki chamaga amasuba battalion gi lami sing wasak lokhrei Mamang sahi May ahumdagi hauna Kuki narco-terrorist singna maitai singna landarakhiba asidagi khulngakchana pandamda sengkhiba Manipur People's Defense Force MPDF ki ahanba chamaga amasuwa battalion gi lami sanglupsing langi training loidina ngasi ima lebak ngakani haina wasak lawbagi tharom pangthokhrei Thabal district ki icham khunau lampakta pangthokhiba wasak lawbagi tharom aduda Indigenous People Organization Manipur ipomgi Secretary Rakesh Moyangthemna Chief Guest amadi Fox ki General Secretary Angom Puning Kumar amasung icham khunau-dagi maira pabi luchingbi kayasu saruk yakhi MPDF karigidamakta sengkhibado amasung pandamna karino habna chingba wafam chingkupna thamladuna iponggi Vice President RK Sanayamana hai Kuki militant singna maitai furup tumna hatlage haina landarakliba asida khoibu ngakpi sembigani haina Central Laingangna tharakliba Central Parliamentary Forcing asida aikhoina thajaba amata leitre haina suphongdokhi Kuki nupi singna sengdol ariba wafam tarayna laude liching tha asigi taraga tarukta lengang pupi village ta maitai singi oiba lagi thorom langtal thangjagi saroi khangwada lagi polam sing amadi akoibagi Kuki singna yamna uchit thawoidabagi mawongda yekai thingaibagi thawong chathakibadu liching jiri na yamna hakchina lawbaga loinana akama mawongda yaningdaba phongdoi haina el ranja maitai ki chiro amada hairi chiro alsina makha taribadi hariba thawong achi Kambai Women Society kauba Tabuk Mungkhong Lamlongda base tawba Kuki nupi singilup amana angang singna tawba oigane hana yamna laina thausadana sengdol alibasi tarayna laude masi angang tawba nate haibasi video footage loina unaraba ngaktani matang asida collective body Kuki MP KS ona chingbana tumin yengtuna leibagi maram karigino mamangda Kuki gi mayokta watho ama thorakpada hariba body ani asi yamna active oiduna lakhibani hauji jeri da kanglu kayamukna Punchinduna peace protest amakana changsinduna normal si laknaba honariba matam asida asiguma maitai singe sentiment chokadaba thabak thorom ama Kuki singna chatharakpa asi peace pamdabagi khudam amani haina lawdaba ngamde karigumba Kuki CSO singna tawba oirabadi athuba matamda CSO singna amadi thawdo aduda chenariba singna miyang khangna sengdorakadabani natrabadi sentiment choklaba maitai miyamgi activist singna peace protest akaiba oirakadra habagi akiba lei haiki Luchingba ahum thado haina protest tawkhrei pambaini luchingba UNLF ki Chief of Army sidaba mapu yauna lub achigi luchingba ahum phajingkhibagi mayokta ngasisu tonga ba mafamda wakat mifam famkhrei punsungbam leikai Women's Welfare Association takyeng khongmang maning leikai ima taru hanbi thongak macha leirembi sanglenda mafam adugi maira pabi singna wakat mifam famduna NIA phajingkhiba luchingba ahum tekta kadana thado pistok ki wahanthok leihallu NIA amadi state lengaki thawong yaningde haiba prekka kaya paiki wakat mifam asi Bisnupur yauna tonga ba mafam kharada su pangthoki hari aroibada paujel amuk miyamda khulu tamjige khunai ama chakhatnaba hotnabada mahiroi singbo achumba lambida lamjingba mathau tai Professor Chandrababu khunai ama chakhat hanaba hotnabada mahiroi singbo achumba lambida lamjingba mathau tai haina Manipur University ki Register Professor W Chandrababu na phongdokhrei wafam asi ngasi chingmairongda leiba classic grande ki Imperial Hall da pangthokiba
Manipur Education and Career Campaign ki thoranga mari lenana phongdokhibani. Tharam aduda Kanan Devi Memorial School Pangai ki principal Ngangbam Gojendro, Kindergarten Montessori School Takyangi founder Dr. Daneshwar Longjam, Unit Gurus ki Chief Executive Officer Rituras Gosmari Amadi, Desangi Human Resource Secretary Oina Romesu Saruyaki. Professor Chandrababu na makata na hai, lamdam asida lariba mahiroi singbu mai pakpa miyoi amamam oihenduna, lamdam asi chakhapagi mangjel da khumang joksinanaba career counseling asi pangthoklibani, mahiroi amana masaga chana jabat lambida changsinaba makhoigi ahiba, chimphang khangdoktuna karamba career chanagani haiba thidokpa mathau tai, lamdam asigi akoibagi fibam amadi, awat apaga chanaba career opportunity thidoktuna, hagolakliba mahiroi singna kanaba kaya phanganduna, Makhoigi kitungi punsi semduna lamdam asi chakhapa khunai ama ohenbada achoba mateng pangba ngamgani amadi public politics studies da focus piduna lamdam adu sontharakfadagi kanba ngamgani public politics studies course asi yamna mathau tai chakhapa foreign countries sing da public politics study tamba hokhiba kuirabasu India da di Europe kuidri maramachina career counseling conflict asi sinduna lamdam asi gi tungi yumbirol singda wakhal tahanba mathau tare haiki